ngarang ayuk pung tara makhairom taba matamda Imphal West District ki Wangoi Police Station na konba hiang thang lairembi manaki lambi da nupi ama gari dagi taaduna siri. Press na phangba pauda laibak thiba thawdo asida laikhidraba nupi adugi maming Maibam Manglembi kawi sahi na nifuni. Mahak kodom pok mamang laikai dagi laikhidraba kantagi loina bini hai. Mahak ngarang ipungpham asida gari macha Activa amagi maningda tonglaga Imphal tamna chatnaba auto rickshaw da tongnaba tanarakpada gari macha adudagi tabaga loina na lambi mapanda paiduna leiba toti payap ta makok yasinduna shokpadagi laikannaba nangdana mafam adumakta da laikhidabani hai. Mahaki asiba hacang ado Wangoi Police Station ki team amana laukhalaba matung rims ki mokta postmortem tawraga aroiba mathau mangam pangthoknanaba imung manunggi miyoi singna laukhe hai. अरोबदा पाउबिलाई न्यूज रीडर की वीडियो भी यंग भी रिबुक थिंग मकपू थागत से